आकाशवाणी इम्फाल आर.के. गोरानी न पाउ पाजरी अहनबदा मरुओइबा पाउ मुख्यमंत्री एन बिरेन हाइदी मणिपुर कोविड-19 की लाइचत संदोरपकी साहनगलरिबा असि मतंगना थिजिनबदा डेल्टा वेरिएंट ओइनबा थेंगनरे मणिपुर हौकिबा पुंग 14 कोविड के अनोबा केस 7 थेंगनरे पॉजिटिव ओइबा मी 32 सीखी मणिपुर ngasi kunsuba द ग्रेट जून अपराइजिंग यूनिटी डे पांगथोखरे प्रधानमंत्री ने हाइदी मिपुंग खुदिमुता कोविड-19 वैक्सीन लेमना फंगन बाहाइबसी सरकार के अचेत पर फिरेपनी अमसुंग भारत कोविड के एक्टिव केस की मसिंग 1,09,993 खक्तंगाइरे राज्य खरद लॉकडाउन अथिंगबसिंग कोमथोकनरबसु कोविड-19 लाइचत की अकीब लेरिबा मरमना मियामने सेक्शन बगवाटपी थवंगसिंग तोकपिनबा हाइजरी यारिबा मखै युमदगी चथोक्तना लेबियु तंगाई फतना चथोक्लबदी फेस मास्क उपियु फुट तरुकी सोशल डिस्टेंसिंग थंबियु माइ मिट अबदी खुद सातोइना हमदोक्तुना तरुतनाना थंबियु सुंगसोय सोयदना वैक्सीन कापथोकपियु कोविड कमे लेनबा पाउसिंग दमक नेशनल हेल्पलाइन नंबर 01123978046 नत्रगा 1075 ता फोन तौबिबा यागनी राज्य हेल्पलाइन नंबर ना 03852411668 अमसुंग 18003453 नि कोविड-19 नेंगाथोकनबा तंगाई फदबा चाना कांगलोनसेन ngang na chatpinaba ise mek iba sanaton ningthaujana apil tawraduna hai मियामबु सनातोन निंगथौजाना खुरुमजरी नुंगसीजरबा इरैचासिंग तमथिरबा कोविड-19 लाइचतगी कंजननबगिदमक अखोई अमुक हन्न सेक्शन बगी फिरेप लौमिनरसी कोविड की वैक्सीन सोइदना कापथोकपियु फेस मास्क सोइदना उपियु मी अमगा गी मरक्ता फुट तरुक लापना लैबियु हैंड सैनिटाइजर सिजिन्नबियु हैंड वॉश नत्रगा सापोन सिजिन्नदुना खुद सा सेंगना हमतोकपियु लाइचत असिदगी ngakthognanaba matam gi lengang na piba tangai phadaba chatna kanglon sing aikhoi khuding magna ngak na chatminnasi section ba haibasina laichat asi changhandanabagi khwai dagi faraba pambaini mayambu amuka hanna khurumjari हौजिक मपुंगोइबा पाउ मुख्यमंत्री नौथमन बिरेन सिंह ना हाइदी हंदक मणिपुर कोविड-19 की लाइचत संदोरपकी साहनगललिबा असगी मतंगदा थिजिनबदा डेल्टा वेरिएंट ओइनबा थेंगनरे राज्य के आयुष डायरेक्टर इन सिंधुरंगसी मुख्यमंत्री के सेक्रेटरी पांगथोकिबा पोली हार्बल हिदाक आयुष 64 लॉन्च तौबी थरमदा वांगांगबदा मुख्यमंत्री नाइ राज्य अस्तगी सैंपल कुन मपानदा थादुन टेस्ट तौबदा 19 दी अनोबो मखल की हानदे खरे हेना साथिबा डेल्टा वेरिएंट ओइनबा थेंगनरे मशीना मरम ओइदना कोविड पॉजिटिव ओइबगी चांगलेपन हेनगलपनि हाइरेदुना मुख्यमंत्रीना ngasiदगी हौदुना होम आइसोलेशन लेब अनाबासिंगदा वेरिएंट असि लाइमदा हेना कानबा मखलगी हिदाक सिंग पीबा उरे मथिगी मथक्ता मखोइदा मरोल अहुंगी मास्क हैंड सैनिटाइजर ने सिंगबसु पीरे अखोई मणिपुर याम सडनली संदोरपा याम थुथुना पॉजिटिव मसिंग जी हेनकलपा कम्युनिटी स्प्रेडिंग तौरपसि करिनो हाइदना तौगना अखोइना कन्न थिगलगा अखोइ मसिगी टेस्ट से मपान थाबनी करम मखलगी वेरिएंट नो सिगी कोविड मणिपुर नारिसे सैंपल कुल थाबनी कुंदुगी मनुंगदा 19 दा फंगिबा रिजल्ट से अखोइ न्यू वेरिएंट मा फंगी मसि न्यू डेल्टा वेरिएंट मसि सि खर लौनगनबा संदोकनबा लाइनावे अदुना मसिगी टेस्ट रिजल्ट से लापगा लोइना गवर्नमेंट right from today home isolation da leiriba anabasing hairiba variant sidagi ngathokpa ngamba hidak makhal khara koi hapagani adugi mathakta mo ekoi triple marks home isolation da leina patient jingna season na ba patient mamda koi triple marks kun aduga ekoi gi hand sanitizer adugumba makhan gi pot khara koi ngasidagi hauragani Siri Biren Hai कोविड-19 लाइंग बदा चाहि 19 की मथक की मियोइसिंगदा आयुष 64 टैबलेट सिनबा भारत सरकार की आयुष मंत्रालय अयाबा पीरे हिदाक असि क्लिनिकल ट्रायल निंथिना पांगथोकलबा मतुंग अयाबा सि पिरखिबनी माकना हाई मसि तसिंग ऑर्गेनिक की ओइबा अमदी करिगुमा मखलगी साइड इफेक्ट अमता लेतबा मरमना पंकन कंदबा मोंगदा कोविड-19 नारबा एसिम्प्टोमेटिक मियोइसिंग लाइंग बदा कानगनी लाइना लाइचत असि मतंग मियाम असोइब अनान पुथोकना होनबगी महुता कंस्ट्रक्टिव ओइबा मोंगदा क्रिटिसिजम बिबिनबसु मुख्यमंत्री ना अपील तौरी सरकार असि मथौदी मियामगी पुंसी कन हाइबसिन हाइना फोंदोकलदना महाकना मियामदा लाइचत असि मतंग अरानबा पाउसिंगदा थाजबिदनबा अमसुंग यारिबा मकै अथु मतंगी मनुंगदा वैक्सीन कापथोकिनबा अपील तौरी
Anova variant is ngakthonaba miyamna matam oina sarkarna piba COVID ki appropriate behavior sing amasung SOP mapung phana ngangna chanaba so hairi. Kendra ki Ayush Mantri Kiriji Juna Ayush 64 asi mamang thagi tareta laibak sin mathungda sinanabagi damak launch tawkhibani. Ayush Mantralayna Council of Scientific and Industrial Research ka khosamnaduna pangkan kanda mongda nabak COVID-19 anaba sing Ayush 64 asi sinanabagi damak multi center clinical trials thakibani. Tharomadu Dalawu Singo Mantri Olukhoy, Siksa Mantri S. Rajan, Mukhya Mantri Health Advisor, Dr. Sapam Ranjan, Manipur State Planning Board ke Deputy Chairman L. Rameswar, Manireda ke Chairman, Ninshuan Hau, LDA ke Chairman, L. Susindro, MLA Singh and Indrajit, P. Brojan Amde Makok Thong Official Singh Su, Saruk Yaki. Marag Asta Mukhya Mantri Nangthoman Biren Singh MP Singh Amasung MLA Singh Aloinana, COVID-19 laichat thenana ba sarkarna pakali ba thabak sing hena kangkana matangda khana kare. Mifam aduda COVID ki anaba singda oxygen manang kaina fanganaba vaccination drive kangkat hanaba masung tingbangi thabak hena kangkat hanabi matangda kupna khanaki. Manipur da hauki ba pung konmei da COVID-19 anoba case atu hom thengna ba loine na apunba positive case ke masing lesing umpuni to chamapan nimpu taruk sure. Raiji Hakchel Bibhag ngasi numidaram thokiba chero lamada hai puna sample lesing manga ga chani pane pnitoi test tawda mioi chatruk ahum positive oiba thengna khibani. Ngasi gi oina positive oibigi sang sada tara dasmik ahumni nona positive okiba singa tu Imphal West gi chama phudra Imphal East gi samga tara mapan Churachandpur mudrani pan Kaksing dagi yankai ni pan Bisnupuri ni phumari Thobal dagi ni phuhumdoi Ukul dagi kuntaret Tamenglong dagi tara taret Chandel gi tara mathoi Jiribam dagi ni pan Kangpokpi noni amsu Senapati dagi ani Kamjong umsung Tenopal dagi amamamni Haiba matam basingam nungda COVID-19 positive imi tara into sikhibulo nana sikhibemi apun masing lising amaga supna kontraum doi sure. Ukrul amasung Kamjong jila da COVID-19 laichan amarum moidana masagi sinpam paiba yadrab naharol tarada Indo Global Social Service Society IG SSS ki Ukrul unit na lupa lising nipan pikre. IG SSS ki project officer ngayaw ka sung hai sinpam masgi miyo ising aduna makoy tabak amuha na hobo yanabag dang pibani. अखोइना ngasi yamdrusu mateng pangbi bkhoi se moi hujik startup course ki damak pijabane. They have been trained in different trades such as baking, electrician and food processing. There are so many youths whom we have trained so far, but among all the trainees, these are the most deserving trainees who needed our support. It's the least we could do for them in such trying times at the moment. Langthaban Kendra Manung San Balangthabal Sing Takleba Kabuizat Imung Sing the Sunga Si Lok Sabagi MP, Dr. R.K. Ranjana Lusing Bakangbu Amana, Tengbangi Polam Sing Yen Thokre. Good Karma Foundation Tanga Masung Tanga Sing Haleka and Kusam Nadanangasi, Tangagi, Mapum Kayada, Mass Sanitization Pang Thoki. Bisnupur Jila the COVID-19 Anaba Masing Lep and Hanglagi Asi Yanglaka Pamung Samaleba, COVID Care Center Amangasi, Ningtho Kongi, Mangongabi College Hangdokre. Jila Aslo and Anishba COVID Care Center do Hangdok Laduna Jila Adugi, Deputy Commissioner Krishna Kumar Nahai, Center Residanga Shidi Anabsing Tamba Haure, Mashida, Oxygen Concentrated Contracted Amasung, 2 types in the Kun Leire, Jila Adu and Housing Vaccine Kapumapan Lady Asisu Hangat Hanabu Honori, Masigi Matakta, Mobile Vaccination Team Samduna Kungang Kuting Mutasatuna, Vaccine Kapton of Torang Sutauri, Tabi Power Si Akasbani Imphal Dagini. Manipur ngasi kun suba the Great June Uprising Unity Day pangthokre. Observance Committee the Great June Uprising Unity Day na sinduna Imphal ke grupata pangthokiba mapung oiba tharomda lining la songaloina na Manipur gi apun basaktam kaiba yaro haiba ihoda lekhidraba sing mapamda haikal lekatamki. Tungda lekhidraba sing imung manung amasung iho adu aso apan nangkiba sing adu da ikai kumna bu utki amasung lekhidraba sing imung manungda kodolpot piduna ikai kumnaki. Tharom adu da wangang boda Observance Committee ki Chairman Phairoizam Nando Luang na hai lamdam asida konda minari bakang lukudi mangna nungsi sana na leminaba tangai fade amana amabu hunduna ngangba atopi gi sana bi hanglo lonsat pu thawoi usita bagi mong thadok kadabani. Manipur ki apun bagi saktam ngakpa ngamna bagi damak palan tharom masi pangthok pani kanaguma kanglup amagi mayuktana ti haina su mahangna makhata ki. Tongan ba kanglo furugi sinauk-sing aikoi punamak aikoi masel nungsinaba sanaba natana aikoi gitungi future leiroi kanglop amana kanglop amabu namhatlaga kanglop amana kanglop amabu muthatlaga nungai gini yaifagini haibasi mangthong no rido mang amani maramduna kanaguma kanglop amana
masagi karigum khara phangnabagi damakta kangrup ambu hunba kangrup amagi ikai khumnaningai wa phiran balai famlen amadi tongan ba chanabi kya da akoi gi thawoi uchitaba phongoi nabagi thabaksi tawigano tawnorgumsi haiba wafam simasu akoi ngasigi senglaba jun trai baget nimit asidagi akoi miamda apil tawjari akoi punna khaminasi akoi na akoi gi manipur gi apunba ityas apunba puari yama nainaminaraga akoi gi manaba lamdam nungsinaba lamdam manipur ma seminasi haibani madugi damakani akoi na chai kudingi ke krupata haikal lekat tamjari basi akoi gi manipur gi apunba sakdam gi damakta akoi lepli haibadune akoi ngasi uchari bise COVID-19 लाइचत की यंगलगा कुमसी सही ओने थौरमसी SOP ngang asama mongdo pangthoki Bisnupur jila da so United Clubs Organization Bisnupur na sinduna ning thokong public park ta the Great June Uprising Unity Day pangthoki iha wadu le pitu de bising maphamda haikal lekat tamba ma de minute ani tumina leptuna lekidra basing maphamda ikai khuna utpana thorumdugi mapungoi basaktam oiki Lagliba Tokyo Olympics da Bharat ki nupa amasung nupi ge skota yawnaba Nilakanta Sharma amasung Pi Susila Chanu bu khalakpada Mukhyamantri N Birena nungaiba phongdokre Social media da thakat pa warol da Sri Biren hai malem gi thakta Manipur gi na oiriba sanaroi kayana Bharat ki mahot chindona saruk yarakpada mak nungaiba poi makhoi ne leiba ki michet purak oireson haine su Mukhyamantri na hairi Pradhan Mantri Narendra Modi na hairi sarkar mipung khudimukta COVID-19 vaccine lemna phangana bahonari magna hai jun kumathugi matungdagi miyamda vaccine kapgi sang hangat halagani coronavirus ki mo honglukli ba amadi masi thengnana ba leibak asda pakili ba thorong sing matangda Sri Modi na hai COVID-19 laicana leibak asigi ana layengi infrastructure phagat hanmada ajo mateng oire magna hai laicet asna sarkar khunai bigyan institution sing amadi lanai me sing na makogi tawbangam gi sakti hangat halle Akasbani Imphal dagi pauk tabiri Bharat ta COVID-19 active case ki masing lak taret lising mapudani pan chatruk yang khini pan khakta ngaire haksel mantralain hai hauki bapung kunmaida leibak asta COVID ki anoba case lising humpuni toy sani samri marput thengneki haiba matam asigi manungda COVID ki anaba lising marpuni pan satret humrate na phaki boloinena laina ashtegi na phaki migi masing koti ni lak marphu manga lising marphu hele laina ashtegi na phaki sang so chat marphu dratru das mik suina ahum yaure Nomada COVID ki anoba case ki naga parapa migi masing na heli hauki bapung kunmari da leibak asta COVID-19 positive oiba mioi lising amaga samnga marphu tare chiki boloinena sikiba migi masing lak ahum lising marphu humdo hele COVID-19 sample test awgi sangsulep na hengalak pagaloinena hauji phawda puna sample koti kunthra nipan lakhumdra matoi test tawkre leibak sin bathungda chathari ba vaccination drive ta hauji phawda COVID ki vaccine dose koti kuntaruk lak marphu mapan hena kapkre Malim gi yoga nabit palan thasi kun mathai da paksana pangthokani palan thorom asi kumsi segi thimdi haksang phan hingbada yoga haibasini Malim sinba thongda COVID-19 laicet ki anuba chetheng phangdiba sida yoga gi maru ebasu noma noma gi hangal lakli laicet asi sangdolinge manungda mioi kyana masa gi yumda yoga gbu ningthejana sanadona haksang phan leinaba immune system kakhan hanaba naitom tabagi wakal nungai taba ko hanaba masung laicet asigi akibana lakhat pa kaya dagi ngakthokna bhonabada sauna kanaba phanghalli yoga da yawrba sor honbagi exercise na mioi bagi thabomi phana thambada sauna mateng oiri haksang phana leiba haibasida ngasidi yoga haibasi yawdaba yadraba punsigi masal ama oire Loisilakpada COVID-19 ngak thoknaba face mask upa food taruk lamna leiwa khutsa amadi maimit tarutana na thamba haiba achama thong ahum singang na chatpinaba amuk kahane ning singjari aroibada maroiba pau amuk hana Mukhyamantri N Birena hairi Manipurda COVID-19 ilaisa sandorapagi sang hengalakli basi matang na tijinbada delta variant oiramba thengnare Manipurda haukiba pung konmrida COVID-19 anoba case atruk ahum thengnare positive oimi trani thoi sikhi Manipur danga si kunsuba the Great June Uprising Unity Day pangthokre Pradhan Mantri na hairi mipung khudimukta COVID-19 vaccine lemna phangan bhaibasi sarkar gi achet pa firebni amasung Bharata COVID ki active case ki masing lak taret lising ma pudani pan chatruk yang kai turuk khakta ngai re pauloi jare